Kurunjare, ISTV ki Manipuri Pau, meaning Tabiru Simbo, Taram Noxare, Ahanbada, Mariba Pau. Assembly na pass document bill ahum, Bharat Sarkar na ayaba pidanaba, Mizoram Chief Minister na Prime Minister Narendra Modi da ayaba piduna taksan kre. Amadi, Mizoram Chief Minister na Assembly na pass document bill ahum ki matangda, karimata khangdana, kut tingzinduna, ngang bigi matang tade haina, Congress MLA and Virena, magi Facebook account da, fongdarali. Pau Sandana Pizare. Under Manipur Legislative Assembly na pass document bill ahum, the Protection of Manipur People's Bill English nuni taramanga, the Manipur Land Revenue and Land Reform 7 Amendment Bill English nuni taramanga amadi, the Manipur Soft and Establishment 2nd Amendment Bill English nuni taramanga asi ayaba bibiganu haina Bharat Sarkar da Mizoram Chief Minister Lal Thualana ahiba cherol pidunaksan kre. Mahaki serol aduna Manipur asi Mitei Naga Amadi Kuki Mizo Group na Kundaba Mapam Amani Handa Kangogdana Mitop Singna Manipurda Inner Line Pump System Chana Hangadabani Haina Dabi Torok Padage Manipur ki Tampaki Mapam Singda Law and Order ki Fibamda Chaung na Akaiba Piki Haiba Pressure Group Asida Tribal Praja Singh Amata Yaukide Amadi Tanakide Sangsilak Bokhongjang Aduna Maram Ojina Sahi Aski Agus ki Tang Kuntra Mathoida Bill Ahum Asi Manipur Legislative Assembly na pass toki Bill Ahum Asibu Yaning da Fongdoktuna All Naga Student Association Manipur Kuki Student Organization Manipur na Bill Ahum ki mayokta General Strike Sataki Chachampur Amadi Sadar Hills Autonomous District Council ki mafam singda chaungna khongjang sangsilak padagi micham singi punsi mangkiba amadi asopan kaya yaure Minister amadi MLA singi yum phawba mai thabagi thabak chathakre film asida Bharat Sarkar na munna khantharaga bill ahum asigi ayaba pibiganu haina Bharat ki Prime Minister Narendra Modi da address toba Mizoram ki Chief Minister gi aiba cherol asida mayak sengna palli Amaramda Mizoram Chief Minister na Fongdok ki wapamadu bill ahum asigi matangda munna khanglaga wangang lamba oirabadi fagadabuni haina Congress MLA and Virena maki Facebook account da fongdorli khangdana wangang ba asina mapung phadaba amadi communal based politics ni habadu mayak sengna ulle mangna Mizoram praja singgi damakta kari tawri haiba hanglakli masing yamlaba Mizoram gi refugee kya Tripura da changjafam lawduna leiri haiba miyamna khangnaraba wafamni bill ahum asigi matangda mahakna wangang bagi mathau tade amadi masi maki visitors nate haina fongdoragli bill ahum asigi matangda semdok semjin darka lerabasu madugi damakta sem saduna lei masi maki mathau nate hairi Hauzi Manipur da Mizo kaya permanent oina kundalai da duna leiri adumainamak Manipuri kaya di Mizoram state da permanent oina kundalai ta na leibang ngamdri haina fongdoragli Amaramda Manipur da ILP chana hankadabani yelawmi kananaba bill ahum puthokadabani haina JC ILPS na miyam galona na tha anirom misimina yauna akan makhongjang sangsin kiba matamda amadi bill asi puthoknabagi wafam khanarakpada ayarpan karimata pikidrabasu bill asi pass tarwa matungda tongan ba maikai kya dege yaningdaba amadi ayarpan pibagi thabak thong kya satharakle bill asi pass tokrabasu ayaba pidanaba wafam kya phongdong narakle Amaramda Assembly na pass document bill ahum ki matangda Mizoram ki Chief Minister Lan Thualana phawba Bharti Prime Minister da bill ahum asi ayaba pidanaba aiba cherol piduna taksan khrabasu Manipur Sarkar ki maikai dagedi masigi pokum amata hauju phawudi pirakpa leitri Imphal Dimapur amadi Imphal Jiribam lambi chatpa yaki dabadagi Imphal yauna Manipur ki mafam kya da petrol marang kaina phangdabagi awaba kya mayoknari petrol liter lupa cham yankhaidagi chama marfu phawa yaure Amaramda Manipur Sarkar ki mai na department na paikhalakpa thoksel ama oina media gi thabak toriba mioising maroiba department amadi school van singi thau phanghanaba akhanna paikhalakpa thorang ama oina ngasi DM College Gate meya da leiba PCTC petrol pump ta thau pinenaba thorang tawki ngasi pung ahungi mamangdagi mioi kyana thau longnaba pam asitamna changchingnarakpadagi lambi chathok chasin da chawna kaiba pikre oirliba piam adudagi hana pam asida thau pigini haina tawramba du tokre Thau longnaba kiu leptuna leiramba mioi amana thau phangdabagi awaba kya phongdoragli Amaramda petrol pump singda thau warang kaina pidrabasu lambigi mataidadi black ta mamal tauna thau leiba phangli asiguma phim asida sarkar asina miyamgi awaba yenglaga akhannaba yeng changduna miyamda thau ningthina phanganingbagi apamba sing praja singna phongdoragli Kopugi problem mayama senset pugi petrol ji oji sumatik keno oire 180 ole keno da
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯩꯅꯣꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯗ ꯊꯥ ꯈꯣꯠꯇ ꯌꯣꯟꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯗꯨꯒ ꯄꯦꯇ꯭ꯔꯣꯜꯁꯦ ꯑꯁꯨꯝꯕꯁꯤꯁꯨ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯁꯤꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯪꯗꯦ ꯑꯃꯈꯪ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯝꯕꯤꯗ ꯄꯦꯇ꯭ꯔꯣꯜ ꯃꯌꯥꯝ ꯐꯪꯉꯤ ꯄꯦꯇ꯭ꯔꯣꯜꯗꯤ ꯐꯪꯗ꯭ꯔꯦ ꯍꯥꯏ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯄꯦꯇ꯭ꯔꯣꯜ ꯌꯣꯟꯕꯤ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃ ꯍꯥꯏꯕ ꯁꯥꯕꯁꯦ ꯗꯤꯖꯜ ꯄꯋꯥ 3 ꯑꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯄꯋꯥ ꯑꯃ ꯌꯥꯜꯂꯦ ꯇꯥꯃꯣ ꯍꯥꯟꯕꯤꯔꯨꯅꯨ ꯍꯥꯏ Bill ahum pass tokibagi mayokta thorokliba irang asi chingmi miyamgi lup amasung luchingmasingna sarkarga wari sanaduna warisin purakna hotnabiu thogdog asi thajaba watpadagi oirakpadi haina JDU gi president Tombina ngasi Babupurada leba party si office ta pangthokpa pangmising unabada phongdokre party ki general secretary Lien Gangtena chingda oirakliba irang asi sarkarna wa tana hogdaba amasung mot lokhidabadagini haiki Social media Tingjinba Ashina, Zaichengya Piribasi, Sarkana Kantabu Haiki. President Tombina, Naga Peace Accord na Manipurda Makat Amategi Akaiba, Piroi Haina, Union Home Minister na Tazaba Pirakle. Housing Singi Iranga Sigi Warisin Puraknaba, Sarkan Honabu Haiki. Mia Amadi Manipuri Sarkar, Kanagumba, Amata Tanaramdana. 2001 ki June ki Sumakoina, whatever say, without a drill limit have whatever do Lautokiba, Tokiba, Achumna, Handaki, Fish Accords the Su, Kanagumba, Akuki peoples, Manipuri people, some the Aduga Sarkar, Kanagum the Kanarandana, Segumba, Fish Accord must sign down of say, community, Amaga Sinadana, Hugi. Langama, Hugi Langama, BJP na Takwa share, Masigo Matung Dog, Widanaba, Matung Natorabadi, Masigi, Ladyba, State Ki Labor, BJP State Union, so Masi Dodana Hagadam, Madu Moina, so, or Chelo. Handak ILP ki Khongjanga Mari Ledena, Tha Anirom Mahai Sang Sing Tong Lon Badagi, Mahairoi Kya Ladik Tamba, Fangdabadagi, Putha Horaba, Saruk Sing Men Kanaba, Gari Awang Lekai Delaiba, Extra S Higher Secondary School na, Masidagi, Nomajing Nimit Fawa, Class Tawa, Hokre. Mahairoi Amana Fongdorapada, Syllabus covered Tawangam Naba, Mahairi Singi Kanduna, School Authority na Pekala Libatabagasi, Afawa Kongtangni, Haiki. School ki side gi akhoi chhatra gi damakta extra class lobby tana general holiday hoji ka Sunday khuding class tok dana dei holiday matam da so class tharaga akhoi gi thani khoi gi mayam gi ho duda akhoi school tamudra zo aduga ozajing na mok akhoi pekhali thada ya damina mi ji oida damina awat matam je menkhalona ba extra class of School Secretary Principal Raghumanina, extra class Amadi, Sutini missing that Chang Nana class Toragani, Handak Tha Anirom Lake Tamba Funkidaba Matam Adugidamak, Organization Karana, Ozasingi Dolop Chadi and Kakamak Lobu Habadu learning day, private school gi Ozasina, Dolop Mata Charaga, Imung Burivani, Haiki. Haibumayam Punama Asin the Maramo Erga, Aimota, Peggy Karikari, Toriba Kolibumayam Singse, a de private kidas Maidron Toris, Sarkar get Tafra. Kamaito. Aduga, we are not acquitted, where's the shoe within the tissity? Madam D, where's Varagadi, no work and no pay, Dagale. Aduga, where's the Nadequity, appointment to eat. The regular basis the Tauri, Koli, anyway, Moivo on probation, the Tami, Koli, Mayam Punamoxina, Maramu, 50% PY say, school see Paragon, never get on to have it. I did couldn't look it. Private school lady, Koli, Mayam Singh, Masi, Panamki the Mutadi, Ayamotadi, Karium Matamdava, Moipe, Hang, I the Handana PY Samasi, my Yaning de, I don't know, my Anderson Pondoxining. Ibem Sana Sahani Kobi Nupi Ama, SP capsule, Lissingamaga, Satret Marfu Amadi, Anton tablet, Humpunipan Konana, Farehaina, Poliski PR Ona Kangalagli. Potsegi Mamal Tankalali Basi, control Togodavadi Haina, CPI Kontozam, local council Hadorapa, Serol Amana Kangalagli. Lalod Messina, Potsegi, Mamal Yoning Mamong the Yolibasi, Legak Pasina, Atumatamda, Yansingadavani, Heidi. Central University on Kraba, Manipur University Asigi Chakwat Tharangi Tabuk Pakatpada, Samba Sawaliba building Singimapam Krada, quality control Togdabayao Haina, University Sigi,
mahairu amadi staff karana ISTV news ta phongdrogli sabal loikiba chahi anirom tangai riba university asigi type 2 gi quarter gi mapham kharada ising yuba yawbudagi quarter da leriba miyoi singna khudong sadba mayongnare ising yurakpa asina athuma tamda ningkhairakpa yaba phibamda leibadagi quarter da leriba miyoi sing mi paiba pongnare mrilendaba singna miyang changhaningbagi apamba phongdongnaragli ngasi lord Krishna gi mapong nimit Krishna Janmashtami gi thauram Manipur su pangthokre thauram aska mari lenena sangai prog de laiba Skon Mandir Palace compound laiba Sri Sri Govindaji amadi Mahabali laisangda miyamna lai kurumba laknaki Skon da pangthokpa thauram asida chama 18 suwa Vihasa puja su pangthokhi Imphal Dimapur lambi gi Kohima Meya gi Fisemada Ching Ningkhaiba maram oiduna lambi chatpa yadan leirakpa du laliba tang tara dagidi light vehicle sing lambi sta chatpa yaragani haina BRO gi machin chatpa amana khangalagle District Judiciary Imphal East amasung Imphal West na Forest Department ka kusamaduna ngasi lamphel da leiba court complex da urjar kya thakre Tharamadada District and Session Judge Imphal West Thoksom Simon District and Session Judge Imphal West A Gunesho Saramam CGM Imphal West RK Memcha amadi Family Court ke Judge Maibam Manoj Kumar Yauna staff sing su saruyaki Gunesho Saramana Fundrakpada Court Complex pu Luna na thambagi mathakta u pambi sing thajinduna akoibagi khal kaidanabagi pandamda thabakase pekhatpani haiki Jingdang atana khoi Imphal la su khoi lot court khoi lamphel court commission chaw ni sida uwa kha thargadi akhoi wi sing nu sida khara mating pangadra na phan bada dugi purpose tha aduga court asi mi mem se wakhan se khana saidaba nga ta lakpurina u gum phaja horagadi khaitang environment su ko adu ma leibana masi u leragadi khaitang pungning se shanti leragadi mi se case to udu su yam khana de ko aduna tu mogi purpose da environmental su aduga khoi kano haita emotional su ani maki hoina bana sangsin jaba Central Forest Division gi Range Forest Officer Sadar West Range Sukham Ratan Kumar na mausa gi kal kaitharliba si kananaba Forest Department na paikhalakpagi manung channa mafam asida su u thabagi thabak chathabani haiki environment degradation laiba adaga ecological balance lai khado isu mateng pangmang ngamnabi amta koina ngasi judiciary gi loinaraga koi punna masida lapen gi court complex asida thajabani acha koina thariba makan sing asi karpur adagi thaibong pungdon adagi mahi jaba ya aba ko mayam ama pungdon chingba su mayam ama yauri ko masi mayam sina koi court ki complex asibu sangna lehenba amadi kanabo kya am porakani habise ai ache pathajabani Ching tam amato aina himinaduna naga kuki punna leminari ba Manipur haina khangariba state asida British na khudum chalaba matungda Saulisum Sanipan Marfudra Machoigi April gi tang kontinent ki matungda British lengang na Ching amadi tam gi tongan ba sasan khaidokuna lehen khebani masina Ching tam anigi marakta singchep thajilambani haina ina yokhat apunba luplena thadorakpa cherolamna khangalagle ILP gi hogda bab tana hogdabdagi nakal anigi thoningda thokdok thokibani Tampak su Chingi matogum mitop changhandanaba bill ahum assembly da pass tawkibani Assam Tripura Bangladesh Burma amadi Bihar na jingba state singdagi changlakpa miyoi sing thingduna yellow mi sing kanjanaba thabak lokhatpada ILP mathautai bhag tanadaba sing phaminaraga warishin purakminasi Chingtam animakna wakhal phathabiyu haina cherolasna appeal toragli Green Moirang Clean Moirang haiba pandamda Public Information Center Moirang lamkhaina changchilakpa urjar thabagi manung channa ngasi amofa academy gi sanaru emadi officer singaloinana Ice Nilamani Singh ngangkhai sports complex ke koibada urjar kya thakre urjar thabagi thabak ase Moirangi manung dalaiba maroiba office complex singdasu chathagi gani haire Public Information Center Moirang lamkhai ki secretary Khap na phongdorakpada sanari sing gidamak khantuna mailenaba department singna Aisnilamani sports complex ase miyang jangbiyu haiki thabaki pau lobirasi High Court Manipur gi computer operator mapal logodori graduate pass toba computer operator gi diploma certificate paiba sahi kuntra nipana gi hendaba miyosingna September gi tang tara fawgi munungda darkhas tarakpa yagani parikha center Imphal do egani haire Airport Authority of India gi
Fire Services ki Junior Assistant Yankai Logodori Masagi Chahi Kuntra Fabugi Manung de Laiba Class 10 Pass Tobogaloina Mechanical Automobile Natraga Fire da Diploma Pass Tobogaloina Sada Yankai Pangba Mushina September Gitang Taramanga Fabugi Manungda Darkhastarakpa Yagani Hairi Border Security Force ki Head Constable Amadi SI Punna Sani Kuntra Logodori Masagi Chahi Kundagi Kunipan Fabugi Manungda Laiba Yamdrabada Class 10 Pass Torba Mushina September Gitang Kunmapan Fabugi Manungda Darkhastarakpa Yagani Hairi Indo-Tibetan Border Police Force ki ASI Stenographer Amadi Head Constable Khara Logodori Masagi Chahi Tara Nibandagi Kunmanga Fabugi Manungda Laiba Class 10 Pass Tobogaloina Steno Natraga Typing Haiba Mioina Laglibu September Gitang Taramapan Fabugi Manungda Darkhastarakpa Yagani Hairi Tongan ba form khara launabagidama Assam Rifles ki recruitment rally ama pangthokodori Masagi Chahi Kundege Kuntaruk Fabugi Manungda Laiba Mioishina Laglibu August Gitang Kuntramathoi Fabugi Manungda Darkhastarakpa Yagani October Gitang Kuntarukta rally pangthokani Hairi Central Industrial Security Force CISF ki Constable Driver cum Pump Operator Chamaga Yankai Taruk Logodori Masagi Chahi Tarani Pandagi Kuntare Fabugi Manungda Laiba Yamdrabada Class 10 Pass Toba Driving License by Bimyoshina Darkhastarakpa Yagani Awang Nungpokyo and Laglibu October Gitang Tara Fabugi Manungda Darkhastarakpa Yagani Hairi Matakta Paliba Tabuki Pausing Asigi Hena Kupa Marol Babu Prada Laiba Job Center Dagi Kangba Yagani Asigidi Tabuki Pau Bizaba Matang Salojere Jose Makataba Pamo Lawiasi Apun Banupi Kunai Kanbalov Tawal Yaripok Sendunangasi Lobasigi Tomi Singna Yaripok Community Health Center ki Manung Amadi Mapan ki Mapam Sing Lunana Thamnaba Sangdokre Lobasigi Secretary Nirupamana Fongdokpada Tarutanan ba Society ma Ohena Honabada Anaba Kiana Lairiba Hospital Asisu Lunana Thamgadabani Haiba Pandamda Tabagasi Pakapani Haiki Epoxy Sinjari Basi Akogi Tarutanan ba Society ama Ada hospital je mola gadi amna Laina tina yam thoropa aduna maram oiraga khoi hospital taru tahen ba ohening ba adugi damakta ngasi yesugumna ba nupi kuna kan balupna sinja Mori ki irangda awana takraba miyusingda Sahitya Seva Committee kakjingna jeng bag taramanga hawai bag ani thum box ama chanaba thau yauna atei polam kaya ga loinana lupa lising kun mateng pangkre hairi Power Grid Corporation of India Limited ki Corporate Social Responsibility Scheme Inglisingani taramari taramanga gi makhada Patsoi Part 3 gi Unikhong Bazar da Naungna Saba Market Set ama ngasi miyam da khusinakre Thoramadu Power Grid ki Deputy General Manager SI Singh Patsoi Gram Panchayat ki Pradhan Tom Maitai Patsoi Police ki OCL Khogen yauna miyoi kyana saruya ki Market Set asi miyam na ningthina sijinaduna matam sangna chanana bhotna biu haiba wafam sing phongdongna ki Deputy General Manager SI Singhana Faikibada Corporation National Ladiba Mafum Singda Chakorhanabaki Pandamda Market Serasi Chabani Skill Development Work Oina Handloom and Handicraft Kiba Training Program Su Scheme Matangda Pangtoklagani Hairi Mayamgi Prajagi Apoina Kaiva Substation Sigi Apoina Kaiva Praja Sigi Mateng Oina Wahidna Apoina Kachabani Masia Wagi Corporate Social Responsibility Scheme Haidana Sai Putingi Apoigi local development ki fund ka hek la ye du fund da gi koina masi market section khai dok chaga market section si sa Indo Myanmar gi border paring oiriba B Bongjang amadi T Modjang ani gi lona bamhamda ngarang 13 suba Sam Rifles amasung taruk suba Dogra Regiment ki apun bakangbu amaga khuthongna bada lekhidraba myu ani gi haksang ngasi police na lokhatkre thogdogdu da makhoidagi AK-47 rifles ama 9mm pistol ani recover tore haina ngarang media da IGAR sona phongdorok palai khrabani Nomai kapna bani haiba thogdok to laikhida bani haiba miyoi ani adu khongrong macha amamdagi hena selam de hairi Hauzi loislakpada maribok pau amuhana Assembly na pass tokiba bill ahum Bharat Sarkar na ayaba pidanaba Mizoram gi Chief Minister na Prime Minister Narendra Modi da ayaba piduna tapsanikre amadi Mizoram gi Chief Minister na Assembly na pass tokiba bill ahum gi matangda karimata khangdana kuthing jinjuna ngangbagi mathau tadi haina Congress MLA N Birena magi Facebook account da phongdorami Hazigiri ISTV ki pawmi en tabir simbo amkana